Green zone haina leiruba Manipur ngasi orange zone da leire. Tamthirabalena laisat ki lockdown no maram oiduna leibak sigi tongan state singda sathok chachin yadana panduna leiruba Manipuri sing state asida leptana sanglakpadagi tamthirabalena laisat asigi case humudra nipan da haigatuna active case na humphutaret oikhibani. Layeng dona pharaga hospital dagi discharge tawkhibana hujik phawda taramathoini. Manipur Sarkar gi COVID-19 common control room dagi ngasi ayuk pung taramathoi phawda phangba report ta ngarang nimidang athengbada positive oiba mioi mari Zeninski biar deal da test tawbada positive oikhibani. Mioi ani di sahi tarataret amasung kuntaruk ki manung da leibani Senapati district dagini. Makhoi Chennai dagi halakhiba ngakani. Atopa ani aduna ngarang nimidang Zeninski biar deal da test tawbada positive oikhibani. Makhoi ani si sahi kunithoi amasung kulum doi gi lengni. Masidanatana sahi kunithoi shuraba nupi amasu positive oire. Makhoi sing asi Delhi, Uttar Pradesh, amadi Hyderabad tagi halakhiba ngakani. Positive oiraba sing Zenim samsung Reims ki COVID care unit ta admit tawkhre. Makhoi sing hojik phawda layong amata uthokpa leitri. Positive oiraba sing asi gi matangda mari leinaba sing na thijinba hokre haina common control room gi bachin chatpa Dr. Sasikumar na thadrokpa serol amana hairi. Aduga atopa paw mana Leirum phee GIT phangnaba lengakna honau herikon. India ki Prime Minister na hokhiba April gi taramari da ani suba lockdown ga mari lenana laibak MIYAMDA pi khiba thoramda Manipur gi Leirum phee lengyan phee amasung sinkhum phee oina sina khraba matungda MIYAMDA phee asibu yamna pamnarakpadagi Uttar Pradesh ki Barabanki city da laiba textile industry amada pak sana saduna MIYAMDA yonare haibasi Manipur da khundari ba chingmi maitai gi nat culture amadi aikhoi gi saktam da singnarakpa amadi lan uhalakpagi thawongni hiramasi gi matangda Manipur lenga ki Directorate of Handloom and the Textile Government of Manipur na sabchaba kan bathabak lokhat kadabani loinana industry asida sariba phee ase khudak tagi thingjin gadabani amadi phee asibu geographical indication tag tauna ba thu matamda thabak paikhat kadabani haina Ethno Heritage Council Herikon na lenga ki mari lenaba singda phongdorokli Herikon na hokhiba matam kya gi mamangdagi Leirum phee amadi nat ki oiba phizol sing asibu Geographical Indication of Good Act 1999 gi makhada phee sing asibu Manipur inat ki lengdraba potsak OINA ngak sena ba taksin duna lakli adubu lengak na matam chana paikhat pam thokpa thabak thoram amata paikhat khide Leirum phee bu Uttar Pradesh ki Barabanki textile industry amada sarga market ta pak san yoli hariba sigi matangda Directorate of Handloom and the Textile Government of Manipur na phee asibu saba yaroi haiduna thokliba notification asi khaktana phee asibu saba amadi yon bada mapung phana thinghoba ngangadaba nate Manipur ki GI tag phangkhraba moirang phijan phibu hojik ma Kerala ki textile industry amadi temple design haina maming thonduna pak san saduna malem gi kaithenda maning tamne yoli Masidanatana wangkai phee amadi atai phee kya busu Taj Mahal sari haibana singba maming kya thonjinduna textile industry kya na saduni yonbagi thabak chathari amadi Manipur gi yelhungai dagi nat ki oina sina duna lakliba pukham Saisel Siengphu kaya bu Kolkata na singba mapal lamda leiba factory kaya da marang kaina saraktuna Manipur gi kaithel da makhoin oina aikhoi di yolari Lengak sigi thoi daba amadi lum na khandaba thong kaya na yelongai digi leiraklaba aikhoi gi oiba potsak kaya sibu ngak sianba ngamdana leiri aikhoi gi oiba leipak leihau dagi yamna chana na houjaba malemda khwaidagi saba morok oiriba u morok pu atop state na geographical indication tag oina lan na sakhangkhibada aikhoi na kari shu tawba ngamdana leiri Arol pada Paobilai news reader ki video biyang biri bukhuding magpu thagatchari